JDF ne NRC tawdana census tawbiganu haiduna chathariba Khongjang bu sogatuna awang lekin thabi maira paibi amadi awang lekin thabi modern youth association na ngasi maika yedom gi Nupi Kayana Saruk Yaduna Khongjang Changsinkhre Kholao kaya Laokhre ngasi awang lekin thabi da chathakiba Khongjang aduga mari leinana awang lekin thabi maira paibi gi secretary asangbam ongbi ujala na hai karigumba NRC tawdana mikok thibada tarabadi May ahumgi thaudok asidagi hena sathiba thaudok kaya Manipur thorakiba yai maram aduna yellow furup sing kanabagi aikhoigi tungi mirol singi maraiba kanabagi damak lengakna census tawdringai da NRC hana tawbiu ngasi JFD na changsiliba Khongjang asida aikhoina punna sagotkani haina phongdokhi tamda tungi wa suronda Manipur aiba lamsida maitai haiba jati ama naga haiba jati ama lerami haiba se hoi mutkiba yana leire aduna NRC hana tawbiu aduga census tawbiu natragadi ekhoi yellow furup singna punsilaga aduga matho ningda thawdok kaya tholaktuna ngasi gi lenga asigi mathakta waidaba thawdok kaya urakpa yai ngasi ba JFD gi isa singna sangchiliba Khongjang asida ngarang maktada waidaba thawdok mayam ama ui nipi macha mana hairiba wafam adu kaya da phajagraba kaya da nungsikraba adubu tamti raba haiba dare makoi gi mawong don je koi tamti haina laure adugumba uniform set pa personnel police personnel sinaduna angang singa ju da sali balisat makoi gi saru yaw dabra sini ngasi koi mama moina hangjani